ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯇꯣꯉꯥꯟꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯀꯌꯥ ꯂꯝꯗꯝ ꯑꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯑꯆꯨꯝꯕꯃꯛ ꯑꯣꯏꯔꯛꯂꯤ꯫ ꯉꯁꯤꯁꯨ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯕ ꯅ꯭ꯌꯨ ꯂꯝꯀꯥꯒꯤ ꯚꯥꯜ ꯕꯦꯡꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯅꯨꯄꯤ ꯄꯨꯂꯤꯁ ꯌꯥꯎꯕ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯆꯠꯊꯈꯤꯕ ꯗ꯭ꯔꯥꯏꯕꯇ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯂꯒ ꯃꯐꯝ ꯑꯗꯨꯗ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯅꯨꯄꯤ 6 ꯌꯥꯎꯅ ꯃꯤꯑꯣꯏ 10 ꯐꯥꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯇꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯉꯁꯤ ꯅꯨꯡꯊꯤꯜ ꯄꯨꯡ 4:30 ꯇꯥꯕ ꯃꯇꯝꯗ ꯑꯈꯟꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯅ꯭ꯌꯨ ꯂꯝꯀꯥꯒꯤ ꯚꯥꯜ ꯕꯦꯡꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯂꯥꯛꯄ ꯎꯕꯗꯒꯤ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯝꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥꯁꯤꯡ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯈꯤ ꯍꯥꯏꯔꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯇꯥꯟꯅꯗꯨꯅ ꯐꯥꯈꯤ꯫ ꯂꯣꯏꯅ ꯃꯈꯣꯏꯕꯨ ꯚꯦꯔꯤꯐꯤꯀꯦꯁꯟ ꯆꯠꯊꯕ ꯃꯇꯝꯗ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨ ꯂꯩꯔꯝꯕꯅꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯇꯨꯡꯗ ꯄꯨꯡ 5:30 ꯇꯥꯕ ꯃꯇꯝꯗ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯁꯥꯅ ꯃ꯭ꯌꯥꯟꯃꯥꯔ ꯅꯦꯁꯟꯅꯤ ꯍꯥꯏꯕ ꯁꯛ ꯈꯪꯕ ꯉꯝꯈꯤꯕ ꯂꯣꯏꯅꯅ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ FIR ꯅꯝꯕꯔ 16/2023 ꯆꯨꯔꯆꯥꯟꯄꯨꯔ PS ꯑꯟꯗꯔ ꯁꯦꯛꯁꯟ 14 ꯐꯣꯔꯦꯅꯔ ꯑꯦꯛꯀꯤ ꯃꯈꯥꯗ ꯀꯦꯁ ꯑꯃ ꯔꯦꯖꯤꯁꯇꯥꯔ ꯇꯧꯈꯤꯕ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯋꯥꯍꯪ ꯄꯥꯎꯒꯤ ꯊꯕꯛ ꯆꯠꯊꯔꯤ꯫